Akashvani Imphal Moirangthem Ibehaibi pau pajari ahanbada maruiba pau Manipur Sangai Festival lising ani kun mangagi curtain riser thoram Bishnupur jilagi manung chana laiba kaibul makha lekai da hujuk pangthokli JDU gi makok Nitish Kumar tararak chuba oina ngasi Bihar gi Mukhyamantri oina wasak lokre Leibak asigi yangkai taruk chuba International Film Festival of India lising ani kun manga ngasidagi gawada horagani amasung Rashtrapati Draupadi Murmu Chhattisgarh gi Ambikapur da ngasi Janajatiya Gaurav Divas loisinbagi thoramda saruk yagani Manipur Sangai Festival lising ani kun mangagi curtain riser thoram Bishnupur jilagi manung chana laiba kaibul makha lekai da hujuk pangthokli thoram asida lamdam adugi ima ibel singna saruk yaduna sangai ran pangthokhi thoram asigi saruk manung chana textile gi pothok sing utpa expo amasu pangthokli cultural show amasu ngayaki matungda pangthokani thoram asida Bishnupur jila gi deputy commissioner Puja Elangwam jila asigi SPT Shankar Deva yauna official sing amasu miyoi kyana saruk yari marak asida festival asi hayengdagi honana baraija asigi tongan tongan ba mafam singda security gi akan section thorang lokhatli Art and Culture Vibhagna Sinduna Imphal gi Kaisampata leiba State Central Library da manuscript sing chokhatnaba workshop amanga si pangthokli workshop asi New Delhi da leiba National Archives of India ga kosamnaduna sinbani JDU gi makok Nitish Kumar tararak suba oina ngasi Bihar gi Mukhyamantri oina wasak lokre Patna da leiba itihasik oirba Gandhi Maidan da pangthokpa thoram amada Rajapal Arif Muhammad Khana Shri Nitish Kumar bo office paiba amasung aron bangakpagi wasak lokhi मैं नीतीश कुमार सत्य निष्ठा से प्रतिज्ञान करता हूं कि मैं विधि द्वारा स्थापित भारत के संविधान के प्रति सच्ची श्रद्धा और निष्ठा रखूंगा Thauramashida Pradhan Mantri Narendra Modi Kendra gi Mantri Singh yauna saknai balusing bakya saruk yari Shri Nitish Kumar bu ngarang National Democratic Alliance NDA gi Legislature Party gi lusing bu oina khankibani NDA da yauriba tongan tongan ba dol manga gi nongna karaklaba MLA sing gi apunba mifamna Shri Nitish Kumar bu Mukhyamantri oina na ba warep lokhibani Samrat Chaudhary na BJP Legislature Party gi lusing bu oina khanke amadi dol asigi Vijay Sinhana Deputy Leader oina khankibani Panbayai handak pangthokiba sit chani nipum doileba Bihar Vidhan Sabha mikhalde NDA na sit chani sum ani pangduna sauna mai pakhibani Leibak asigi yangkai taruk suba International Film Festival of India lising ani kun manga ngasidagi kawada horagani numit mapani supna pangthokadaba festival asida leibak marfu mathogi film sani nipurom screening tawgani Kendra Information amasung Broadcasting gi Rajya Mantri Dr. L. Muruganna festival asiga mari lenana The Waves Film Bazaar hodokre thoram maduda Kawagi Mukhyamantri Dr. Pramod Sachwan amasung Information amasung Broadcasting Mantalgi Secretary Sanjoy Jasu saruk yari Akashbani Paumin Hai Festival asida cinema gi lamda asoba thodang loramba miyosing Bhupen Hazarika Guru Datta Ritwik nghatakna singba kayada ikai khonaba utkani Festival asigi manung chana Bharat amasung mapan lebak tagi lakpa saknariba singna master class workshop na singba kayasu pangthokani Festival asida Dinesh Naurengi Manipuri feature film authori amasung Barun Thokchonggi documentary film Battlefield Indian Panorama section da utkani documentary film maker Hawam Pawan Kumana New North East Cinema and Film School haiba hiramda pangthokadaba panel discussion da saruk yagani aduga film critic Megachandra Kongkhamsu panel discussion da amada wangangani Development of North Eastern Region gi Mantri Jyotiraditya M Sindhyana New Delhi da ngarang pangthokpa awang bathaki mifam amada leibak asigi awang nongpok rajya singda sanabagi lamda hena phagatnanaba wafam kaya khanakre Mangna awang nongpok rajya singda school college singda interstate exhibition sing exchange program amasung atopa competition sing yauba sports calendar ama semnaba khangankre tabiriba pau asi Akashbani Imphal dagini
Rashtrapati Draupadi Murmu Chhattisgarh gi Ambikapurda ngasi Janajatiya Gaurav Divas loisinbagi thoramda saruk yagani. Thoram asigi saruk ama oina tribal community singi singthaningai ordaba itihasing utnanaba seminar amasu pangtokani. Rashtrapati Draupadi Murmu na tribal lusingba singi imung manungda ikai khunnabu utkani. Thoram asida Rajapal Ramen Deka Mukhyamantri Vishnu Devasai Kendra gi Tribal Affairs Mantri Joel Oram amasung lusingba kayana saruk yagani. Amaramda Rashtrapati Draupadi Murmu Bharatiya Kala Mahotsav ki Anisuba edition na hayeng Bolaramda Laiba Rashtrapati Nilayamda Hodokani. Numit tarani supna pangthokadaba kumai asida leibak asigi nongsup thangba rajyasing Gujarat, Maharashtra, Rajasthan singba singi na chatnabi sing miyamda utkani. Pradhan Mantri Narendra Modi na Tamil Nadu ki Coimbatore da PM Kisan ki kunmathoi suba installment ki lupa koti lising trai pan ki senpham yan thokre. Coimbatore da ngarang South India Natural Farming Summit lising ani kun manga hodopagi thoramda Pradhan Mantri na hai hoki ba sahi taramathoi asida la usingu ki lamda singthaningai oiba mawongda ahongba kaya uba phangle. La usingu ki pothok hengkalpada natana lau uba matamda laumi singda sarkarna anauba makhal ki la usingu ki technology sing phanganaba hotnari. Siri Modi na hai Kisan Credit Card ki khuthangda leibak asigi laumi singda tengbang oina lupa koti lakh tara henbagi senpham pikre. Bio fertilizer singda GST hantharakpadagi laumi singda sauna kanaba piri. Pradhan Mantri Narendra Modi kunsuba G20 Leader Summit saruk yanaba hayeng South Africa da chatkani mapan thoram mantralagi cherol amana hai Pradhan Mantri na summit asigi session ahumakta saruk yagani. Nimit humnigi mifam asida South Africa gi Johannesburg ta pangthokadaba mifamda Pradhan Mantri na Brazil amasung South Africa gi luchingba singa tongan ba lamsingda wari sanagani. Gृह मंत्री अमित शाह हाइरी नेशनल कोऑपरेटिव डेवलपमेंट कॉर्पोरेशन कोऑपरेटिव सेक्टर सिंह हेन मपांगल कनकटनब सेल गी तेंबांग पिदुना अचौब थौदांग लौरी वाफम असि दिल्ली दा ngarang पांगथोकपा कॉर्पोरेशन असिगी मरफुदानी थोई सुबस जनरल काउंसिल मिफमदा फोंदोखिबनी गृह मंत्री न हाई लेबाक असिगी डेयरी सेक्टर अमसुंग शुगर मिल सिंह साखोट हनबा तंगाई फदे मसिना लौमिसिंग दा हक्थेंगना खुदोंचाबा फंगनबा ngamgani Mapan Thoram Mantri Dr. S. Joy Shankar ga mahaka pham manaba Australia gi Penny Yonga ngasi New Delhi da pangthoba tarataruk suba Foreign Minister Framework Dialogue ta punna saruk yagani. Lujingba anina leibak anigi oiba wafam sing cyber technology lalon itik maritime security amasung ngaksel gi lamsing hena phagat hanaba wafam kya khanagani. Ukraine gi noksuk thangba shahar Ternopil da ngarang numidang Russian drone amasung missile na landarakpada miyoi kuntaruk leikidre kaya amana thiba khangdana leiri Ukraine gi interior mantrin hai thodok asida miyoi chama henna soki angang ahum yauna miyoi kuntaruk haujuk phawba thiba khangdana leiri India Meteorological Department hairi leibak asigi awang amasung mayai thangba rajya singda ka hena ingba mayok nagani awang nokpok rajya singda su ingbagi sang khara henjelakpa yai hairi Amaramda Tamil Nadu Puducherry amasung Andaman Nicobar ithatki mafam kharada akhak arau yauna akan banong churaba yai International Cricket Council hairi ICC Under 19 Men's Cricket World Cup mathang chahi January 15 dagi February 3 phawba pangthoklagani Zimbabwe amasung Namibia na punna sinba World Cup asida team 13 na saruk yagani final February 3 ta Harare Sports Club Stadium da sanagani World Cup asigi ahoba nimita Bharat ka USA ga amadi Zimbabwe ga Scotland ga sanagani Bharat ki badminton sanaroi Laksa Sen amasung ICS Pranoy na Sydney da pangtholiba Australian Open Super 500 badminton tournament ki ani suba round changkre Laksa Sen na Chinese Taipei gi sulibu kunmathoi taratare kunmathoi trom da maithiba piki Pranoy na mahaki lamba Indonesia gi Johan Sautpu taru kunmathoi tarani toi kunmathoi taratare ta thoiki aroiba da maruiba pau amo Manipur Sangai Festival lising ani kun mangagi curtain riser thoram Bishnupur jila gi manung chana leiba kaibul makha lekai da hojok pangthokli JDU gi makok Nitish Kumar tararak suba oina ngasi Bihar gi Mukhyamantri oina wasak lokre leibak asigi yangkai taruk suba International Film Festival of India lising ani kun manga ngasi dagi kwada horagani amasung Rashtrapati Draupadi Murmu Chhattisgarh gi Ambikapur da ngasi Janajatiya Gaurav Divas loisinbagi thoramda saruk yagani pauloi jare